Mouna Leishabi, Pallaba Nupasingna Pakhang Saduna Ahenba Thabak Chatharamlabadi Lemna Tharoi Association Pawasi Pauzel Pause the Gilokachavane Bamdiar Singmang Ward number 2 the Kwan Bamapum Singda Numidang Ahenba Amade Nisa Sizinaduna Lau Kongduna Ahenba Thabak Chatharamlabadi Pallaba Mawamasung Nupasingna Leishabi Natraga Pakhang Saduna Ahenba Thabakaya Chatharamlabadi Kudakagi Lepiyo Karigumba makata na Chatharamlabadi thengnarabadi maduda thoglakpa phafatagi teksak pumnamak masa masana pugadabani haina Women Development Association Bamdiar gi President Nongmaithem Ibe Yaimana Phongdorokle wafam asi ngarang Major Khulda leiba Manipur Press Club ki thangjing hall da pangthokiba pawgi mifam amada Ibe Yaimana haikhibane mahakna hai ngasi aikoigi iramdam asida itattatana Palabi mausingna fizet saksa ludaba mau amani haiba kaukthokuna Leishabi saduna nupa pakhang singa loina duna Magi mapuroiba adu hundoklamduna siankhiba amasung nupi angang leiraba nupasingna Leishabi kaya namthak tawduna manganbibagi thogdok kaya thengnare asigumba thogdok kaya asina imung manung khakta manganbata natana khunai asibu leikha tanaba masak ama oirakle asigumba thogdoksing asidagi kalaunaba association na khongthang asi laukhalakpani haikhe Numidang Pung 8 ki matungda Yonba Dukansing Thong Longadabani Association Pawasi Pandam Pause dagi laukhatchavane Bamdiar Singmang Women Association na koliba mapam singda Numidang Pung 8 ki matungda yoliba Dukansing Thong Longadabani Makata ba hangduna yolamlabadi Association na pirakpa sayrakta masana laugjagadabani haina Bamdiar Singmang Women Association ki maikidagi phongdorokle Ngarang Manipur Press Club ta pangthokiba pawgi mifamda Bamdiar Singmang Women Association ki President Nongmaithem Ibe Yaimana hai Irang kalingai matamsida Association asina koliba mapam singda Nisa chasilaga lambida lau khongba tawba yaroi mayum palaba mapuroiba leiraba singnasu phizet chakchada ahongba lakpana maram oiraga thoganingdaba thogdok kaya ama thorakpa sidagi ngakthoknaba wakhal tabiyo mau amana setkadaba phizol setpiyo nupi angang leiraba nupasingnasu ngauksinaraga leibana khudong sadaba kaya thorakpa amade oiriba phibam asiga yamna chanadaba ama oiragle Women Association asina iramda masigi yaifanaba sangsilakpa khongjang Laikai amadi lamdam asida leiriba miyamna mateng pangbiduna saruk yabiyo hairiba sing asidagi nathaiduna Ahenba Thabak tawraklabadi maduda thorokpa afafatagi teksak masa masana pujagadabani haikhe mitai singbu muthanaba honaduna kanna lan thoklingai sairak asida nupisu nupasu ngauksinaduna leiriba si tokpiyo isagi yumgi ahalsingnasu masasing lamyan tuhenba yawrakpada warakpiyo yamna luraba phibam asida yoliba singnasu bab tabiduna pungsing naina thong hangbiyo Yonba thingluragasu leingaki ayaba yawraga yolibani hairakpana thingba ngamde adubu athengba phawba hangduna leibigano iraisa sing kanminasing adubu hairiba Bamdiar Singmang Women Association na koliba maphamsingi oinade numidang pung 8 phawbagi mamangda loisingadabane makhata na hangduna leirabade association asina pirakpa sairakta masana yajagadabane lambida law khongba si tawbigano iraisa sing soidringaida kanminasing Iramda masikan madapun saruk yaminasi wakhal tabiyu haiba wafam thamkhe MLA sing kouraga wari sanahanbana irang tappa purakpa ngamloi Seperate administration nattana waroisin leite MLA paulilan hauke pawasi pandam pause dagi laukhatchavane ing tappa amadi waroisin puraknabani haiduna India lengaki Ministry of Home Affairs na Manipur da leiriba kanglu phurup singi MLA sing kauduna wari sanahaliba sina kanaba leiroi Kuki singi tokhaiba Seperate administration nattana irang asigi solution leite haina Saikot Kendra gi MLA paulilan haukipna phongdokhrei wafam asi awang nongpokta base tawba news agency amaga akhanana unaba mada phongdokhibane mahakna hai tongan ba phurup kanglup singi MLA sing unahanduna wari sarabasu kuki singi tokhaiba administration pidriba phawba Manipur da ingtapa purakpa ngamloi Manipur da ingtapa puraknaba Chief Minister N Biren na kuki MLA singa wari sanari haina Solicitor General of Indiana Supreme Court thamkhiba wafam adu aranba yumpham yaugdaba wafam ne aikhoina kaidawbagi Chief Minister unagadawribano irang asigi mastermind di Chief Minister N Biren ne solution puraknabani haiduna mahaka wari sanabagi wahan thok leite kuki singdi Manipur leingaktagi tokhai takhiba kuire mahangna makhata na hai irang hek haurakpadagi kuki taba chingi mafam singda Manipur leingaki sasan leitre Kuki sing na ngasi fawba masagi territory sing ngaksaduna lakli haikhe amaromda ngarang jiribam da CRPF na khudhan bada kuki militant taraga mathoi laikhidaba duda MLA asina awaba phongdorokhrei